Churachandpur gi Rayburn College Autonomous College Oihankhre Churachandpur gi Gangpi Mual da Leiba Rayburn College BSF University Grant Commission gi makhada Autonomous College Oihankhre November 12 da University Grant Commission UGC gi Deputy Secretary Gopichan Meruguna Manipur University gi Registrar da iba cherol tharatuna Rayburn College pu Autonomous College oiragani haina khangalakhibanai College asi hanadi Manipur University gi makhada leirambane Hiram asigi matangda Rayburn College BSF na proposal ama thangalakraba matung chaliba tha asigi ahumda UGC na mifam ama pangthoktuna Autonomous College ohenbagi warebadu lawkhibane UGC gi chana kanglon matungin na mapung phaba Autonomous ohenbagi thaurang manungchan na Chahi manga haibadi academic session 2024-25 tagi 2028-29 faubade autonomous status ta laigani haire diabetes na chahi amada Nupi million Anirom Shiri Diabetes asi nupi oibisingda na hena awaba tahanba laina ama oire malemgi oina chahi amada laina asina sikhiba nupigi masing asi chawrakna million Anirom oire matam sana laina asidagi ngakthoknaba section thawrang lawmina si haina Manipur Heart Care Society gi President Dr. KSI Kalana phongdokre malemgi diabetes numit ki thawram ngarang osira genetica company gi medyang makhada Manipur Heart Care Society gi President Dr. KHS Kalana Sinduna Kundrak pa makha leikaida pangthokibaga loinana free medical camp amasu mafam aduda sathake Miyamda Magun Leiba Ee-pao Fanghalli Haibagi Chap Khudam ama State Journalist Award taret ki Manungda Sanaleibak Paochena taruk phangle Manipur Lenga ki Directorate of Information and Public Relations Department na chahi khudingi piba State Journalist Award chahi asigi oina category tarete award pinaba lauthokibagi Manungda Sanaleibak Paochena Award taruk lawduna amuka na lamdam asigi Ee-pao gi lamda anauba puwari ama semkhre mana asi lakliba November 13 ta pangthokadoriba National Press Day gi thauramda Manipur gi Chief Minister Nongthongbam Biren na khusinagadoriba nei mamangi chahi kumjali singani kungani thoidasu DIPR na piba State Journalist Award asi category 9 gi manungda category 3 ta Paochi asigi Chief Editor Hemanta Kumar Ningomba yauna Sanaleibak ki paumi singna phangkhiba leikhrawa nei Chahi asigi oina award fangnabagi damak khangatkhirba sing adude rural reporting da Sanaleibak ki staff reporter Robinson Wahengbam public health and hygiene da Sanaleibak ki sub editor Taurem Biswajit sports reporting da Sanaleibak ki sub editor Asem Chandrasekhar art and culture amasung parliamentary reporting da Sanaleibak ki reporter Maibam Kennedy science and technology reporting da Sanaleibak ki Moirangthem Khagemba amasung women's and children reporting da Tom TV gi Kharibam Yaiphabane